ꯑꯩꯒꯤ ꯃꯤꯡ ꯃꯩꯇꯩ ꯃꯌꯦꯛ ꯁ꯭ꯀꯣꯂꯔ ꯔꯣꯕꯤꯟ ꯅꯣꯡꯃꯥꯏꯊꯦꯝ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯀꯧꯕꯤꯗꯅ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛꯀꯤ ꯃꯔꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯅꯩꯅꯖꯔꯛꯄ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯀꯣ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣ ꯑꯁꯤꯅ ꯆꯥꯗꯥ ꯀꯌꯥ ꯍꯧꯒꯠꯇꯨꯅ ꯊꯣꯛꯄ ꯉꯝꯃꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯔꯧ ꯀꯌꯥ ꯊꯝꯕꯤꯔꯝꯃꯤ ꯀꯣꯁꯤ ꯃꯃꯨꯠ ꯇꯥꯅ ꯁꯨꯒꯥꯏꯅ ꯅꯪꯕꯨ ꯈꯪꯍꯟꯕꯤ ꯀꯩꯅꯣ ꯑꯣꯖꯥ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯨ ꯍꯥꯏ ꯀꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯦꯛ ꯃꯈꯜ ꯀꯌꯥꯁꯤ ꯅꯪꯕꯨ ꯅꯩꯅꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯩꯅ ꯀꯣꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯇꯨꯅ ꯑꯩꯅ ꯀꯣꯁꯤ ꯀꯔꯤ ꯂꯩꯒꯦꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯣꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯦꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯣ ꯂꯥꯡꯂꯣꯟ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯛꯑꯒ ꯀꯣꯁꯤꯅ ꯉꯁꯤ ꯂꯥꯡꯂꯣꯟ ꯇꯧꯗꯨꯅ ꯃꯌꯦꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯣ ꯂꯥꯡꯂꯣꯟꯁꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯠꯇꯨꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯣꯁꯤꯗꯒꯤ ꯀꯛꯑꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯍꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯀꯛꯆꯤꯡ ꯍꯥꯏꯕ ꯀꯣꯁꯤ ꯀꯛꯑꯒ ꯆꯤꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯑꯗꯨ ꯈꯝꯂꯥꯡꯕꯅ ꯄꯤꯕꯤꯔꯛꯄꯅꯤ ꯄꯨꯛꯅꯤꯡ ꯀꯛꯆꯤꯡꯗ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈꯤ ꯃꯊꯪꯗ ꯃꯊꯪ ꯇꯧꯔꯛꯇꯨꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯀꯩꯕꯤ ꯃꯊꯪ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯉꯥꯡ ꯅꯨꯡꯉꯥꯡ ꯃꯊꯪ ꯑꯩ ꯈꯣꯡꯆꯠ ꯇꯔꯥꯒ ꯅꯤꯊꯣꯏ ꯁꯨꯔꯛꯄ ꯑꯔꯣꯏꯕꯁꯤꯗꯅ ꯑꯩꯒꯤ ꯉꯁꯤꯃꯛ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯏꯕ ꯃꯐꯝ ꯑꯁꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯒꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯣ ꯂꯥꯡꯂꯣꯟ ꯑꯁꯤ ꯃꯇꯝ ꯈꯔꯃꯨꯛ ꯇꯦꯟꯁꯤꯜꯂꯒꯦ ꯑꯩꯁꯤ ꯋꯥꯔꯦ ꯈꯣꯡꯆꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯖꯕ ꯄꯥꯡꯊꯣꯛꯆꯕ ꯀꯣ ꯂꯥꯡꯂꯣꯟꯅꯤ ꯀꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯔꯤꯕ ꯎꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯔ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯖꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯦꯟꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯁꯤꯟꯖꯔꯤ ꯍꯥꯏꯕꯁꯨ ꯌꯥꯏ